kari changi arta khwadi gi maru base kari no question number 1 gi pakum aikoina kari gumba khara wakhal da sagat pa amasung haitoi singthoi ba haibadi fajaba wakhal phongdokpa pukning da farakpa phongdokpa du bo aikoina art haiba se changi arta khwadi gi maru ba harabadi isai lila drama wari saireng layek ba haiba sing asi arta khwadi gi maru ba sing ni question number 2 art haiba se kari no question number 2 gi pakum ai gi wakhal da farakpa art ki oiba feel adu bo aikoina art haina khangnai question number 3 aduga dance stage performance utpa matamda karamna hogani jury da karamna thogolan beba utkani amasung loirakpada karamna changani question number 3 gi pakum art pu pamjab aikodi stage pulasan haina khanjaraga ahan bada laiba kachagani loinana jury sing bu soni khani khop no jagani amadi dinbireba miyang bu sai khong jagani loinana aikoina dance toba loiraba matung changlakpa matamda ikok no na tung handuna khurumnaga changani question number 4 dance haiba se kari no question number 4 gi pakum dance abde gi hakchangi part khudingmak thekba lengba tantha naiba punglon chanana thekba sakliba isaiga tantha naina sathek tamba adubu dance haina khangnai question number 5 discipline haiba se kari no question number 5 gi pakum discipline haiba di chatna kanglon sing ithak thongba sing da ikai khumna chatpa adubu discipline haina ko question number 6 kari gumba aikoina ihei ama haige harabadi kari darkar oi question number 6 ki pakum aikoini hei ama haige harabadi isana isabu singnabaga loinana hotnaba kanba thawai yauba pukning changba thauna leina thabuk tawba si darkar oi question number 7 ima ipa ojagi tobimal kain utkani question number 7 gi pakum ima ipa ojabu aigi fajaba wahi watan ikai khumna butkani makhoi bu nukhi chana loina gani matam pumnamakta ima ipa ojabu aigi pusigi lambida khwaidagi maru oiba misakni haina lagjagani लाभने लोटने लयू नचने नाचले तू नंशी गीगी नी आईगी लाभने लोटने लयू